Lebanna, Ezarel Amashung US na Nakal Ahum Oiba Framework Agreement Khutyek Pinakhre. Lebanon, Israel Amashung United States na Nakal Ahum Oiba Framework Agreement Khutyek Pinakhre. United States na maru oiba thodang lauduna Nakal Ahum Oiba Framework Agreement Khutyek Pinakhiba adu Middle East da matam sangna yekna duna lakliba laibak anigi marakta ingtappa puraknabagi pandam amadani. Washington da Framework Agreement Khutyek Pinakhiba aduda kari yauki haiba adu mayek sengna phongdokpa laikhidragasu tangkak mangarak thokna wari sanakiba adu kha thangba Lebanna Hezbollah militant amasung Israel gi marakta chahi kayadagi hauna hatna sunarakliba si asi lephanabagi pandamni. Framework Agreement Khutyek Pinakhiba adu US Secretary of State Marco Rubio na saruk yakibaga loinana Khutyek Pinakhiba asina Leibak anigi marakta tungkoiba ingtapa amasung ngaksel gi lamda hena khudongchana bagi khongthang paikhatpa haure haiki. Washington da Lebanon gi ambassador oiriba nada Hamedev Mowanana Nakal Ahum gi marakta Khutyek Pinakhiba asi singkhaningai oibada natana Lebanon gi ningtamba amasung apunbagi saktam ngakpada fagatnabagi ahanba khongthang amani haiki. Khutyek Pinakhiba asina hatna sunaba lepaga loinana langi saitheng fanglaba Lebanon gi miyam sing makhoigi maramda hanba fanglagani haiki. United States ta Israel envoy oiriba Yenchel Leitarna leibak ahum gi marakta Peace Agreement Khutyek Pinakhiba asida Iran amasung Hezbollah militant yauhandaba asina Israel amasung Lebanon gi marakta ingtappa puraknabagi lambi yatpa haubani haiki. Lebanon gi President Joseph Aouna Framework Agreement Khutyek Pinakhiba asi Lebanon da leiriba territory singbu mapung fana maning makha tambagi ahanba khongthang ama oihalle haiki. Nakal Amaronda Framework Agreement mayokta Hezbollah sagatpa singna kholau laukre. Lebanon, Israel amasung United States ki marakta Nakal Ahum Oiba Framework Agreement Khutyek Pinakhiba adubu yaningdaba uttuna Hezbollah militant sagatpa singna Lebanon gi konung Beirutta thomjilaktuna yaningdaba kholau laukre. Yamlaba miyamna Framework Agreement ki mayokta yaningdaba uttuna leibak aduda civil war tholakpa yai haibagi section warwal thamkhre. Hezbollah militant sagatpa singna Beirut City gi lambi singda ter mai thaduna lambi thingbagi khongjang sangsinki. Lebanon lenga chalaiba NNA na phungdokhibada warolda Hezbollah militant sing sagatpa kangbu singna Beirut ta tongan ba mafam singda motorbike tongduna Framework Agreement gi mayokta khongjang sangsinki. Hezbollah gi lawmaker Hasad Fadalana Nakal Ahum gi marakta atamnana Khutyek Pinakhiba asi yaningde amasung khongthang asi Washington na Islamabad ki lambi bu ayet apan pinaba honarakpani haiki.